Houjik lamdam asida thokliba irang asi mahoushagi phivam da hanjillaktriba ama oibana lakkadouriba taranipan shuba Lok Sabha gi Meekhal Asi Saruk Yararoi haina Nupi Khunnai Meira Paibi Liwa lambi Bokul Makhong amadi Heirangoithong Bazar Meira Paibi na phongdorakli. Hiram asigi matang ngasi Manipur Press Club ta pangthokpa paugi mifam amada Nupi Khunnai Meira Paibi Liwa lambi Bokul Makhong amadi Heirangoithong Bazar Meira Paibi advisor ke ai sasimukhi na hai mamang sahi gi May 3 dagi chatharakiba irang asina maram oiraga lamdam asi tangdu leitadaba phivam amada leiri irang asina maram oiraga miyoi kya lanjina duna relief camp singda leiri irang asina lamdam asigi miyoi singna choba saithing amusu piri irang asi mahoushagi phivam da hanjillaknaba lengakna chanaba thabak paikhatpagi mami tade houjik oiriba tangdu leitadaba phivam asida Meekhal pangthokpa haibasi haningde asiguma phivam asina maram oiraga lup asina koliba mafam singda Meekhal ga mari leinaba thabak thoram amata saruk yaroi haina makna makata Nupi Khunnai Meira Paibi apunba Heirangoithong sina akoina vote si boycott tawjare haidana langdaman kendra gi oina akoina asi phongdoksari boycott tawba habese akoina apunba oina laujabani Nupi Khunnai gi adubu haidokhiba atopa kayadi magi mot udi kanana adudi koina su thingba ngamoi tawutabu akoina Meira Paibi ama oina lairubagi awaba tarba mayam gi damakta akoina Yararoi and phongdorakli.